Sadqa-e-Fitr Wajib Mioi. Kaanaba maning makhatam ba masung inakun ba Musulman. Mahaki itnumit Adugi darkaroy ba set na Chanaba. London Khamdan Punu Kaido Krava Matangda. Sana Kaktoy na Mohor Natraga Tola. 7.5 Natraga 87.48 gram Lairaba. Natraga Chandi Kaktoy na Mohor 52.5 Natraga 612.36 gram Lairaba. Natraga Lupa Paisa. Lelo litiki pot hingba de sang darkar oiba potche singdagi ai hen belairaba makoy sine chandi mohor 52.5 natraga 612.36 gram yauraba natraga sanam sung chandi khakki piriba chang adudi yaudaba aduga loina lupa paisa oiro lelo litiki pot oiro hingba de sang darkar oiba pot singdagi ai hen bu oiro amma natraga ammadagi khara leiraba Madupun Simbado, Chandi gram 612.36 ki Mamali Uraba. Natraga Mayamadu Pulapun Simbada Zakatki Wajib Oiba Chang Chandi gram 612.36 ki Mamal Gamanana Idnumit Asida Lem Haurabade. Madu Chahi Fava Oigera, Father Oigera, Sadqa-e-Fitr Piba Wajibne. Mahak roza helabsu natraga langpai chatlubadagi natraga nabadagi natraga thausawa uidabadagi roza hel haudrabasu Sadqa-e-Fitr pigidabane ahan buttam kanagumagi yum ani leire mapu oire natraga len plot ani leire amana mahak masamang sizinare amana bahara sale natraga hanglaga leire adu oirabadi ani suba yum asi darkar oibadagi hena leire Matawasumna Kanagumagi yum amakata labor. Madu Mama Laudana, Mingon the Pithok Laga, Mahanga Atopi yum amada Bahara Lauraga lady. Adu Oirabasu, yum adu Darkar Oibadigi Ahenbani Haina Logani. Other Mafam Asigi Mamal Pagani, Karigumba, Masigi Mamal Chandi gram, 612.36 ki Mamal Gal, Manarabadi, Mahak Fitra Pivu Wazipne. Kangzin Gadaba. Hai kirwan nisabasi yawna malgi mapu oirabadi. Itki oina maladu chahi faba sartan natte. Itki numit sing aduda mal nisafana yawsilak labadi. Fitra piba masung kurbani tawbu wazibni. Ani suba khudam. Kanagumba amagi tangai fadaba. Hingbada changba pochang singdagi ahenba mal chang kharaleire. Tawigumba sung mahangonda. Migi sel yamna tolaga lay adu oirabadi toliba sel adu singkraba matungda kaya yamna lembagi haina yengani karigum lem huriba sel adu itnumit asida nisab yawrabadi Sadqa-e-Fitr pibu wajibne ahum subu khudam kanagum ba magi tongnana bagari ani leire amana thabak thauram de sizinare ani subadun ahen bu oina leire adu oirabadi Ahen bagari adugi mamal pagani. Mamal aduna chandi gram 612.36 ki mamal ga manarbade. Mahak Sadqa-e-Fitr pibu wajibne. Mari suba khudam. Nupi gi fankraba maharadu nisab ki oiba chang yawrabade. Sadqa-e-Fitr pibu wajibne. Natraga sumnagi mama mapana pirakhiva sanalu palik kol amasung sizin nadaba firol adu nisab ki mamal yawrabade. Mak Sadqa-e-Fitr pibu wajibne. Kangjin gadaba. Sizin adaba firol Haiba sida. Mioi ba ikhoine sizin abada darkar oiriba si pi kayano Haiba du kangbatai. Sel thum marang Pibagi learning ba leiba kaide haijon leisin badi Allah-gi Rasul S.A.W.gi apam badi natte. Mga suba khudam. Kanagumba amagi law inkol khoina naba san natraga iroi natraga haming natraga sangom thokpa sanbi natraga iroi haming leirudana loiri sa singa simhag masana machinjak thiraga natraga leiraga thakle adu oirabadi masjid zakat farz oide karigumba sa singa si chahi gi ayamba saruk haibadi tha taruk hena lobuk lam hangda narak mongsong da chattana machinjak charure adu oirabadi sa sing adugi Masa masagi leiribu nisab adu yawna leibu oirabade. Mahak Sadqa-e-Fitr pibu natraga kurbani tawu wajibne. Taruk subu khudam. Kanagumba magi san ama natraga iroi ama natraga haming ama khakta leirak tun lay. Karigumba mahakna saa se yumda loizagi haibagi niyatta leirak po oirabade. Masjid zakat farz oide.
Kona madu yonge haina khalakle adu oirabasu mawng asida zakat laitri natraga yonge haibage niyat lairaklaga kona thamlage natraga loirage haina khalakle adu oirabasu mawng asida zakat laitri kariguma mahanga leirakpa matamda yonnabagi lalolidik oina leirakpa oirabadi san ama natraga iroi ama natraga hameng amagi mamal chandi gram 612.36 ki mamal adu yaurabadi fitra piba natraga kurbani togu mahaki mathakta wajib ne khangzim gadaba lalolidik ki oiba pot leirakpa sartani wirasatagi natraga khudol oina phangba mal oirabadi madu yolabasu lalolidik ki mal hairaroi taret shiba khudam Nagi haibadi fish ke farm natraga yen nganu gi farm tawre masida paisa mayam ama tha thakrabasu zakat wajib oide masida gi lakpa income adu de hisab tawgani lakliba income adu id numit adu de nisab yona leirabadi Sadqa-e-Fitr pi wajib ne nipan subu khutam kanagumba amagi anayek natraga atopa thabakta mateng pangbi bu oina paisa khara pi khre natraga lohong khongdong bagi oina paisa Kolik firol amasung atayati oirabasu singlaknabagi oina pikhiba makhoi adu singlaktriba fawbade Sadqa-e-Fitr ge hisab tawbade yawkhiroi mal adu nisab phakhiba oirabade singlaklaba matungda hawkhiba chahi gi it makhai amasung zakat masing parga pibu wajibne khangzin gadaba karigumba mingonda pikhiba sendol adu singlakani haibagi chingnaba leiraba natraga thajadraba madu zakat ki hisab tawbadi yauraroi kariguma madu sahi kayagi matungda singlaklaba amasung senfam aduna nisa faba oirabadi mamangi sahi sing yauna paraga zakat pibu wajibne hukum asmak al-Fitr amasung qurbani desu chapmanai masala lalolitik nataba pochai mahi marong maru marangi zakat farzoide mayam ama loklabasu zamin low in call hikol lekol amasung masidagi thoklakpa mahi marung sing hauge hu hawai mangal hawai chana atei hawai oirabasu murok asina chingba hingbada changba darkar we pot sing asigi oina fana yamna loklabasu amasung chaabadagi lemduna yollaga maduni sab yona lem horabasu Sadqa-e-Fitr hisab pabada yauraroi khangjim gadaba matang asida khanggadaba madi maru marang adu yollaga paisa da olabadi fangliba paisa du hisab tawgani Kaanaba hingbada changba darkar oiba potchai sing khudam oina pallabada yum kai firol thongba chabada sizinaba potchai sing amsung chana thaknaba potchai sing upu kangthol table chair iron washing machine fridge tongnaba gari mamal yamna tangba oirabasu pumnaba asi hingbada changba sizinaba potchai ngaktan Masita natna kamai tawbadi sizinariba pot khudam oina carpenter ge thabak sugadi sizinariba khuchu khulai Lairik namnabadi sizinariba machine dukan tawbumi ge potchai thamnabadi sizinariba box rek medical natraga pharmacy ge sizinaba khuchu khulai machine samna yonbadi yawdaba pot ataite thabak adugi zarurat ki oiba pot ngaktani aduna makhoi sing asisu hisab pabadi yawroi Makhatana kanagumbagi amazing natraga Ferguson natraga fau taknaba engine natraga ising chingnaba engine asina chingba leiraba masana mahaki nomagi chana thanggi kamai oinaraba masin nataba topa kamai amata leitaba oirabade potsing asisi zarurat ki manung challe maramaduna potsing asisi hisab pabada yauroi kanagumbagi yum ani leiraba amana masamug leire amana bahara sale adu oirabadi bahara sale yum asi ahenba yum oire Adumano bahara salib yum asidagi mahaki kingfam sendal lambi oinarabadi yum asi darkar oiba pot singe manung de challane aduna masisu hisab tawbu yauroi masala pay salary dagi kaglaga tham hoba GPF ki paisa adu Sadaqat-e-Fitr amasung qurbani gi hisab tawbu yauroi adumano lottery marup ki de faudri boirabadi khunkhriba paisa sing hisab tin sin badi yaugani Pau krabo oiragadi hungadaba leiriba sel adu paraga khaidokane asumne installment ta paisa pikhat poirabasu khaidokane Kaanaba nisab phabanu piyamana mahaki nisab adu kai handana thamlaga topa amadagi pikre haiba nisab adu ikai-dana adum thamlabadi madu itnumit hek yawbaga fitra pigane karigumba nisab adagi Louthokcharakpani fitra pirabadi mathang Louthokkhibana Mamai thangdadi nisa farglaroi adro nisabtagi hanthaglabadi fitra wajib oiraroi Kaanaba Khara moiba malgi mathakda zakat wajib oide
Kariguma maladu asimga malga punsin khabadi zakat pigani. Kaanaba bandan thamlibu pot adugi zakat apiba mi desu amasung arawu mi desu wajib oide.